Chahi khudingi pangthoktuna lakpagum handak chahigi oinasu Lion Clubs Imphal na Sinduna Annual District Conference ngasi konung mamangda laiba City Convention Center da Pangthokhre. Annual District Conference asi pangthokpagi maru oiba pandamdi Lion Club na lamdam asigi damakta kari tauri amadi kari thaudang lauri haibana chingba sing adu miyamda khanghanabagi wakhalonda pangthokpani hairi. Ai Lion Dr. B Bajam Singh Lion Club Imphal. Koi si Lion Club International District T22 di Lion Club International MC Pithigi Paris Awa NGO amani masi 210 countries da 1.4 million members lay mani ai da district T22 DC 72 clubs lay masi manung da 35 club di Manipur lagi ni masi atati annual district conference ni pangto visay kuting ki pangto ki chali hot pe ni city Lion Club Karino ay basi baza da budo de gumta bara si pangto jay ki pangto chabani basi apam hoyi Manipur to hoyai Kawadi to hoyai Jibur to hoyai mamang saida Jibur to hoyi badu su ay basi sem program sa toy ano pe chali basi Lion Club ki member kaya ke kari to no boy kari to hoyai don na koi pe panjal sinna play card holder pai se ase boli basi community service relieve the hunger I testing to ba marwai na koi se hoi ba Manipur ki earthquake to bada sing jaw bada Lion Club ki mateng an piri marwai na handa ki hoi ba community birang sida और 15 लाख की पैसा भी नहीं मतलब ना कोई मटेरियल होना केस होना बिल के पैसा लोग की